Ngasigi tongan-tongan ba pausi singdagi lokot pa pausin di update pijari ahan bada muroi ba pau okrul da kuki militant singa nungmai kapna bada naga village guard ke mioi mari shokle lital amadi cycle da saramba bangar trama toi tugai duna mangan kare Churachandpur gi Mauphom village dagi khulai gaya phagale home department da hangduna leiriba post lising nipan mention bagi damak lising ani kuntaret ki election mamangda recruitment drive chathana ba thorang toba hokre nauna irang thorak liba asi lengak lehaning da ba irang pamba khara ki thongsil oigani haina wai chana pungdokre social media da phuru masel yengchina ba yaba head speech sandurokli basing lengakna warakpiu haina kwagda gi CSO singna pungdorokli angpopi amasung tenopal da kuki nupi sing rally chakre census ki mangoinana NRC lising jama palyangkhai mathoi update tawna ba gadget notification thokadabani haina lup tara mari na khanghalagli tangkhul amasung kuki ani gi marakta thokliba irang asi lamni matangda yanadaba maramna lengakna athubada loisinba ngamgadabani haina deputy chief minister Losi Tikona phungdokre makatana apunba community ama lingduna truck free amasung masamau phaba samaj ama thamnaba hona minarasi haina deputy chief minister Nemsa Kipkena phungdorakli awonba Manipur news print haiba Facebook page na irang asi thon khibani haina kokomina phungdorakli left wing extremists amasung awang nupokta sathariba ningtam yol ihoki khenaba India na khangadabani haina pripak na phungdorakli Mizoram da akanma nonglai nungsit amasung landslide da yum humudra taret amangata thokle lambi phaunadre state level da ladiba CSO sing amata oina punsinduna amata oiba listing da chakpiu haina UPC gi maikei tagi phungdorakli moirang lamkhai da huran pot phaba da yawba sing government na mana pikhum thui haina haumi loop front gi maikei tagi phungdorakli United States of America gi khulai loisilak haibagi wafam thorakle Adomna hojik yengberiba channel asi kanglei pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adom-adomgi device da notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabaga loinana Ukhrul district ta ngarang ayu pung tara makhairom tabada kuki khulai paiba militant singa khut thonabada naga village guard ki mioi mari asok apan nangle hari Rengui village protection committee gi information and publicity cell na thadorokpa warol amana hai suspension of operation chu khuyek pinaduna leiriba kuki militant singna afaba makhal ki khulai chijinaduna naga village guard singda attack chatharakibani Rengui naga village ngak seliba volunteer singda chatharakhiba attack aduda mioi mari asok apan nangkhibani kuki khulai paiba singna mafam aduda attack chatharakpa handangna ahanba nate ahing nungthil naidana nongmai round kaya marung kapsilakibana maram oiraga mafam aduda leiriba npi angang yauna mafam aduda leiriba singda chauna mipaiba pokhalle matau asumna misam miyamda ngaihak leitana attack chatharakbagi thawong asina kanglup ani gi marakta aso wathok ama oirakpa yabagi pibamda leire ingna signa leijaramba Renguis village amadi akoibagi pibam singda lengaki mari leinaba authority na matik chaba security piduna ngakpi senbibagi thabak paikhatkadabani hainasu Village Protection Committee ki maikei deki phungdorakli Security Force ki kangbuna ngarang Ukhrul district ki Litan police station ki manung chanba Lital gi mafam khara da search operation chathaba matamda ain kaina saramba bunker taret thugaiduna mangan kre hairi masida natana Kangpopi district ki Cycle police station ki manung chanba mafam sing haibadi Tingpingbung village da saramba bunker ama Lungtir hills da saramba bunker ahum amadi Lepland village da saramba bunker ama punna bunker mangasu thugaiduna mangan kre police ki pau asina phongdorakpada ngarang Churachandpur district ki Churachandpur police station ki manung chanba Mauphom village da security force ki kangbuna search operation chathaba matamda khulai khara phangba ngamle hairi khulai singadudi AK47 rifle ama single barrel ahum magazine ga konaba pistol ama pompi ama 35mm gi hand grenade ani amadi 81mm gi mortar bomb amani hairi State Security ki mapangal kankhat hanabagi pandamda state asigi home department da hangduna leriba post lising nipal asi mentionabagi damak lising ani kuntaret ki February thada pangthokaduriba assembly election mangoinana recruitment drive chathanaba thorang toba haure hairi official source amagi matung inna state home department ki makhada leriba department sing asida sahi asigi April tha phawada chawrakna post lising nipan chama tara hangduna leriba post sing adudi Manipur police da post lising ani chamapan Manipur Rifles da post lising ahum amasung Village Defense Force BDF da post lising ama Police Wireless ki oina post Samari Yankai CID
Special Branch ki oina post chani jail gi oina post cham marifu amasung fire service ki oina ahangwa post chani kunthra ni hari official source asina makha taraduna hai Office of the Commissioner Excise Department na tongan ba department asigi tongan ba post inspector sing sub inspector sing constable LDC amasung driver singi contractual post chahum yankhai nipal gi recruitment tawba chahi asigi March thada chathakre hari masigi mathakta state government asina central approval phanglaba matung state asigi oina anoba women's Indian Reserve Battalion IRB ama linkhatnaba thorang tawri Manipur state asigi oina hojik state force personnel lising nifu amasung BDF personnel lising mapan mathau tahanduna thamli Manipur da handak inong nong na thokliba irang asi mahaki lengak lehaningdaba irang pamba kharagi khojil thorang soidana oigani thajai chenaba sing soidana phagani makhoigi chenpham leiroi haina Chief Minister Yumnam Khemchana phongdokre wafam asi Naurem Lekai community hall da pangthokiba miyam tinba thorom amada Chief Minister na phongdokibani Langthabal Assembly constituency gi Kakwa Naurem Lekai nongpok panthoibi mitin sanglen mafam mangada sakiba water supply amadi community hall sing sangaduna miyamda khusinaki mahana makhatan hai miyangi apambagi matung inna lengak ama semduna telaba matam khara asida sing amusung tamgi marakta nungsinaba hanjilaknabagi khongthang sing paikhatba haurakpaga khanghodana tronglawbida thokiba tamthiraba thodok adu lengak asi lehaningdabagi mami tai chawkhat palamdam ama puraknaba honabada ingchikpa mafam ama ohenba haibasi natana atopa lambi leite thokriba thodok kudingmak lengak sasan tawriba singdasu nungaitaba phawi miyamna ingchikpa moongda haurakpa ihok singda miyangi maraktagi police personnel singda nung amadi naurina singba kapsinba yaurakpana tear gas kaphanbagi masak ama oheli adumakpu mahaki maikaidagi di micham miyamda sokadaba amasung nungairoidaba thabak amata tawdanaba police ta pawtak piraga leiribani mahana makhatana hai Singramai Assembly constituency gi oinadi lambi semgadaba mafam amata leitre maram aduna MLA Karam Syam amadi mahaki Assembly constituency gi oina Lauraga semba yaba lambi thong khudingmak athubada semlagani lauthoki tormaduda Langthabal Assembly constituency gi MLA Karam Syamna haikibada matam amada Langthabal Assembly constituency gi manung chana leiba mafam kara isingi awaba leirambadu ngasi sangaribo water supply scheme asi mathau tawrabanina khudaktagi koklagani Naran Konjin Mayai Likaida Iningthau Lesemba Sana Jawbana Lupa Lakh 13.nimfu piraktuna amadi mahaki maikaidagi Lupa Lakh 3.35 haplaga sel ichang changhandana hauribigi narol singna pamjaba sanglel ama sakhiba adu Chief Minister na sangaduna miyamda khutsinna biramba asida apenba pui haina su phongdoki Social media da phurup masel yengthina ba yaba head speech sandokle basing warakpina ba kwakta gi CSO singna lenga ki puning singsilagri kwakta gi CSO sing all kwakta youth voluntary organization all kwakta coordinating committee anjuman all maitai pangal youth association amadi jamiyat ulama na punna thadurok cherol amada mongthang da thokiba thodok amaga mari lenana haukiba April 13 ta all Manipur United Clubs organization gi thongmi singa punna phamina duna thodok adugi matangda kupna khana nainaki maka tarakpada SP Bisnupur CO Taramapal Grewal Rifles ka Fagakjau Ikai PS ta kwakta Moiranga wakal taminabagi mifam mathang tauki amasung wakal taminaba wafam kaya nainari chairakta miyoi khujok kharana mapu saraga social media da kwakta ga yanakibani haiba warol mapan yawba cherol ama thadorokpa laibak thibani asigumba warol amata kwakta gi CSO singna thokhiba leiti miyambu lana uhanaba silakpa thawin sinni loinana Pangalgi state level organization ni haina lairiba singna karigumba kwakta da thodok wathok ama thokpada thodok adugi afaba achumba puraknaba thodang lohoningba leirabadi kwakta da laktuna CSO sing amadi social leader sing hana unaraga thokliba wathok adu mamuttana khanglaba matungda hainingliba wafam sing adu haibiyu hainingliba suggestion pibiyu adutana press note hekta thokpa tawbigano haipa sabigano politics tawbigano harakli XCMN Birenga Mari Lainana audio tape case ki matangda CBI na ticket kadabani Molam Songfai attack
ꯊꯤꯒꯠꯇꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯗꯥꯕꯤ ꯇꯧꯗꯨꯅ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯜꯗ ꯀꯨꯀꯤ ꯅꯨꯄꯤ ꯂꯨꯞꯁꯤꯡꯅ ꯃꯥꯁ ꯔꯦꯂꯤ ꯑꯃ ꯆꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯤꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝꯁꯨ ꯄꯤꯁꯤꯟꯈ꯭ꯔꯦ ꯀꯨꯀꯤ ꯋꯨꯃꯦꯟꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯃꯁꯨꯡ ꯀꯨꯀꯤ ꯋꯨꯃꯦꯟꯁ ꯌꯨꯅꯤꯌꯟ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔꯅ ꯁꯤꯟꯈꯤꯕ ꯌꯥꯝꯂꯕ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯠꯈꯤꯕ ꯔꯦꯂꯤ ꯑꯗꯨ ꯆꯠꯄꯒ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈꯤ ꯀꯨꯀꯤ ꯅꯨꯄꯤ ꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯔꯠꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯔꯤꯕ XCMN ꯕꯤꯔꯦꯟꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯗꯤꯑꯣ ꯇꯦꯞ ꯀꯦꯁ CBIꯗ ꯊꯤꯒꯠꯍꯟꯒꯗꯕꯅꯤ ꯃꯥꯂꯥꯝ ꯆꯣꯡꯐꯩꯗ ꯑꯦꯇꯦꯛꯀꯤ ꯃꯇꯥꯡꯗ NIAꯗ ꯊꯤꯒꯠꯀꯗꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨ ꯚꯤꯛꯇꯤꯝ ꯑꯣꯏꯔꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯑꯃꯗꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟꯒꯤ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯃꯁꯤꯡ ꯍꯦꯟꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯒꯗꯕꯅꯤ ꯑꯃꯗꯤ ꯀꯨꯀꯤ ꯖꯣꯒꯤ ꯃꯤꯍꯨꯠꯁꯤꯡꯗꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯒ ꯇꯧꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯇꯧꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯇꯛꯁꯤꯟꯈꯤ ꯀꯨꯀꯤ ꯅꯨꯄꯤ ꯂꯨꯞ ꯑꯅꯤ ꯑꯁꯤꯅ ꯁꯤꯟꯗꯨꯅ ꯆꯞ ꯃꯥꯟꯅꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯃꯁꯨ ꯃꯇꯝ ꯑꯃꯗꯗ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯈꯤꯕꯒ ꯂꯣꯏꯅꯅ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯒꯤ ꯈꯨꯠꯊꯥꯡꯗ ꯃꯥꯟꯅꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤ Manipur Lengaki Cabinet na State asida Census 2018 pangthoktringegi mangoinana kumja 1958 da base year oiraga NRC update tawgani haibagi matangda gazette notification ama Registrar General of India da thoganbinaba warep lobbiyu haina taramari CSO Kangleipaki maikeidegi Lengaki puning singsilagli Kaisampata leiba IPSA gi office da pangthokiba pawgi mifam amada taramari CSO singi thomi su oiriba IPSA gi president Maibam Bisessorna mathaki Masi Pongdok Laduna Magna Makatana Hai, Assamda NRC Tonobagi Matanga, Assam government Lokiba Warep Adugumna, Manipur Lengaki Cabinet Nasu, Warep Lauraga, Census Lissingani Kuntaretki Maguinana NRC update Togani Haibagi Matanga, Center da Taksinduna, Gazette notification Ama Atubada Togangadabani Amadi, Chief Minister na NRC Matanga. Experts sing yauna state level seminar ama pangthokani hariba asisu afaba khongthang amani haina phongdorakli Ukhrul district Tangkhul amasung Kuki anigi marakta thokliba irang asi lamgi matangda yanadaba oiba maramna lengakna athubada loisinba ngamgadabani haina Manipur lengaki deputy chief minister ama oiriba Losi Dikhona phongdorakli wafam asi national pauche ama oiriba Indian Express na Manipur gi hojik oiriba phibamgi matangda lawba akhannaba interview amada mangna phongdokhibani lengak asina tongan tonganba phuruki lusingba singa wari sanakibagi matangda hangba wahangi pakumda deputy chief minister Losi Dikhona Hai, Kuki Puruki Oinadi Tongan Tonganba Puruk Amasung Community Kaya, Laibagi Mahuta Makoising Adugi Saktamda, Kenaba Kaya Lay, Lonana, Makoigi Aningba Apambasu Amata Manade, Maramaduna, Karigumba Matamda Apunbagi Oiba Dialogue Ama, Pangtonaba Honabada Aruba Oheli, Anoba Lengak Asi Shemlaba Matunda, Jongmigi Kambu Amaga Wari Sanaba Laikre, Wari Sanaba Adugi Experience Matung Inna Makoising Adu Irang Amadi, Muknaba Pamde. Tangdu leitaba mawongda chantainaba pami haibasi khangbangami loinana atopa kangbu singasu wari sanaduna chantainaba purakpa yabagi oithokpa lei haina mahana phongdoki Ukhrul district da hojik oriba phibamgi matangda hangba wahangi paukumda deputy chief minister Losi Dikhona khumkhibada Ukhrul district ki irang asi maru oina lamgi chayetnaba kaya leibadagi thorakpani hariba lamgi chayetnaba amasung yanadaba asi Matam kuinadagi lairakpa maramna lengaknasu athubada loisinba ngamgadabani adumapu district asigi miyam hingsagi thodokising amata pamdre Manipurda nagasingna maitei amasung kuki singa matam kayaki mamangdagi muknaraga lakpagi wari lei adubu haujikti nagasing irang pamde maitei amasung kuki anigi marakta thokliba irang asidasu nagasing nutrient oina lairi adubu ikhang khanghodana litalda lamgi matangda thorakiba chayetnabagi wahu asina irang asi chawthoraktuna atopa area kharadasu sandorakli orakliba pibam asi tapna tapna nemtharakani haibagi thajaba lei haina deputy chief minister Losi Dikhona phongdoki Kangpokpi district leiba Chandamari khulgi humudra manga suba anniversary celebration saruk yaraduna deputy chief minister Nemcha Kipgena apunba community ama lingduna drug free amasung masama ufaba samas ama thamnaba honaminasi haina phongdokre Chandamari village authority na sinduna ngarang pangthokiba khulasigi platinum jubilee celebration 1982 dagi 2016 asi
ꯈꯨꯜ ꯑꯁꯤꯒꯤ ꯂꯤꯁꯥꯡ ꯁꯤꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯑꯃꯁꯨꯡ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡꯗ ꯃꯥꯌꯣꯡ ꯌꯥꯔꯤ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯊꯣꯛꯂꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯆꯤꯐ ꯒꯦꯁ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯅ ꯈꯨꯜ ꯑꯁꯤꯒꯤ ꯖꯨꯕꯂꯤ ꯃꯣꯅꯣꯂꯤꯊꯀꯤ ꯄꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯕꯦꯂꯨꯟꯁꯤꯡ ꯄꯥꯏꯍꯟꯗꯨꯅ ꯊꯧꯔꯝ ꯑꯗꯨ ꯍꯧꯗꯣꯛꯈꯤ ꯂꯣꯏꯅꯅ ꯊꯥꯡꯈꯣꯂꯦꯟ ꯀꯤꯞꯒꯦꯟ ꯆꯤꯐ ꯑꯣꯐ ꯈꯣꯒꯦꯟꯅꯁꯨ ꯐꯥꯎꯟꯗꯦꯁꯟ ꯁ꯭ꯇꯣꯟꯒꯤ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯈꯤ ꯑꯗꯨꯒ ꯔꯦꯚꯔꯦꯟ ꯖꯦ ꯂꯨꯟꯀꯤꯝ ꯁ꯭ꯇꯔꯛꯆꯔꯁꯤꯡ ꯗꯦꯗꯤꯀꯦꯠ ꯇꯧꯈꯤ ꯈꯨꯜ ꯑꯁꯤꯒꯤ ꯆꯍꯤ 65 ꯁꯨꯔꯛꯄꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯀꯜꯆꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯂꯦꯖ ꯆꯤꯐ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡ ꯑꯃꯁꯨꯡ ꯆꯔꯆ ꯂꯤꯗꯔꯁꯤꯡꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗꯥꯄꯤ 65 ꯔꯛ ꯌꯩꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯋꯥ ꯉꯥꯡꯂꯗꯨꯅ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯣꯀꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡ ꯚꯤꯂꯦꯖ ꯆꯤꯐꯁꯤꯡ ꯅꯨꯄꯤ ꯒ꯭ꯔꯨꯞꯁꯤꯡ ꯑꯃꯗꯤ ꯑꯍꯜꯁꯤꯡꯒꯤ ꯕꯣꯗꯤꯁꯤꯡꯅ ꯄꯨꯟꯅ ꯊꯣꯔꯛꯇꯨꯅ ꯁꯃꯥꯖ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯗ꯭ꯔꯒꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤ ꯊꯦꯡꯅꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯥꯟꯗꯃꯥꯔꯤ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯈꯨꯜ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯑꯔꯤꯕ ꯈꯨꯜ ꯑꯃ ꯑꯣꯏꯅ ꯊꯝꯕ ꯉꯝꯂꯤꯕ ꯑꯁꯤꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯃꯍꯥꯛꯅ ꯍꯥꯏ ꯒꯚꯔꯟꯃꯦꯟꯠ ꯈꯛꯇꯗ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟꯊꯦꯡꯅꯅꯕ ꯊꯥꯗꯣꯛꯄ ꯆꯨꯝꯂꯣꯏ ꯈꯨꯟꯖꯥꯁꯤꯡ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯚꯤꯖꯤꯂꯦꯟꯁ ꯑꯦꯋꯥꯔꯅꯦꯁ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤꯡꯒ ꯂꯣꯏꯅꯅ ꯊꯦꯡꯅꯃꯤꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯍꯥꯏꯈꯤ ꯀꯣꯀꯣꯃꯤꯅ ꯍꯟꯗꯛꯇ ꯋꯥꯍꯪ 6 ꯌꯥꯎꯕ ꯆꯤꯔꯣꯜ ꯑꯃ ꯄꯤꯁꯤꯟꯅꯅꯕ ꯁꯤꯟꯈꯤꯕ ꯃꯤꯌꯥꯝꯒꯤ ꯔꯦꯂꯤꯗ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯈꯤꯕ ꯑꯃꯁꯨꯡ ꯏꯔꯥꯡ ꯊꯣꯛꯍꯟꯈꯤꯕꯗꯨ ꯑꯑꯣꯟꯕ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯅ꯭ꯌꯨꯁ ꯄ꯭ꯔꯤꯟꯠ ꯍꯥꯏꯅ ꯃꯤꯡ ꯊꯣꯟꯕ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯅꯤꯈꯛꯅ ꯊꯣꯛꯍꯟꯈꯤꯕꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯅꯍꯥꯛꯐꯝ ꯁꯥꯟꯇꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯂꯥꯟꯅ ꯁꯤꯖꯤꯟꯅꯗꯨꯅ ꯀꯣꯀꯣꯃꯤꯕꯨ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯕ ꯑꯃꯁꯨꯡ ꯏꯔꯥꯡ ꯊꯣꯛꯍꯟꯈꯤꯕꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯅꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯄꯤꯅꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯋꯥꯀꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯐꯥꯒꯠꯂꯕꯒꯦ ꯍꯥꯏꯕꯗꯤ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯤ ꯃꯤꯑꯣꯏ ꯈꯔꯅ ꯀꯣꯀꯣꯃꯤ ꯂꯣꯠꯈ꯭ꯔꯦ ꯀꯣꯀꯣꯃꯤ ꯁꯦꯜ ꯆꯥꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯣꯔꯥꯜ ꯁꯤꯔꯛꯄꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯃꯤꯌꯥꯝꯗ ꯄꯤꯌꯨ ꯃꯗꯨ ꯄꯤꯕ ꯉꯝꯗ꯭ꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ ꯀꯥꯡꯕꯨ ꯑꯗꯨ ꯃꯤꯌꯥꯝ ꯈꯪꯅ ꯃꯔꯨ ꯐꯨꯛꯇꯣꯛꯂꯒ ꯍꯨꯟꯗꯣꯛꯃꯤꯟꯅꯕ ꯑꯃ ꯆꯪꯂꯤ ꯃꯈꯣꯏ ꯑꯁꯤꯅ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯀꯥꯡꯈꯣꯡ ꯆꯥꯏꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯗ ꯅꯠꯇꯅ ꯃꯤꯌꯥꯝꯒꯤ ꯑꯆꯨꯝꯕ ꯏꯍꯧꯕꯨ ꯅꯥꯊꯩꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯀꯥꯡꯕꯨꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯏ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯍꯧ ꯑꯁꯤꯗ ꯃꯤꯗꯤꯌꯥ ꯁꯥꯔꯒ ꯕ꯭ꯂꯣꯒꯔ ꯑꯃꯁꯨꯡ ꯃꯤꯌꯥꯝꯗ ꯄꯥꯎ ꯂꯥꯟꯅ ꯁꯟꯗꯣꯛꯄꯁꯤꯡ ꯌꯥꯎꯁꯤꯜꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯆꯪꯁꯤꯜꯂꯤꯕ ꯏꯍꯧ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯈꯪꯗꯅ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯃꯠ ꯄꯤꯕꯅ ꯏꯍꯧ ꯑꯁꯤꯕꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯈꯤꯅꯕꯒꯤ ꯊꯧꯑꯣꯡ ꯑꯃꯁꯨ ꯃꯤꯌꯥꯝꯗ ꯎꯍꯜꯂꯦ ꯃꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯂꯦꯞꯄꯤꯌꯨ ꯂꯥꯛꯂꯤꯕ ꯃꯦ 3ꯒꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯔꯤꯄꯕ꯭ꯂꯤꯛ ꯀꯟꯚꯦꯟꯁꯟꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯠ ꯊꯝꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯁꯤꯗ ꯃꯤꯖꯣꯔꯥꯝꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯁꯨꯡ ꯂꯦꯟꯁ꯭ꯂꯥꯏꯗꯅ ꯗꯤꯁꯇ꯭ꯔꯤꯛ 4ꯗ ꯌꯨꯝ 83 ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯦ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯑꯦꯟड ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯑꯣꯐꯤꯁꯤꯌꯦꯜ ꯗꯦꯇꯥ ꯃꯇꯨꯡ ꯏꯟꯅ ꯌꯨꯝ 4 ꯑꯃꯅ ꯂꯧꯕ ꯌꯥꯗꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯦ ꯄꯕ꯭ꯂꯤꯛ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯀꯌꯥꯁꯨ ꯆꯥꯎꯅ ꯑꯀꯥꯏ ꯑꯇꯣꯏ ꯅꯪꯂꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯁ꯭ꯀꯨꯜ ꯕꯤꯜꯗꯤꯡ 2 ꯆꯔꯆꯀꯤ ꯋꯥꯜ 2 ꯍꯦꯜꯊ ꯁꯕ ꯁꯦꯟꯇꯔ 2 ꯑꯃꯁꯨꯡ ꯑꯪꯒꯟꯋꯥꯗꯤ ꯁꯦꯟꯇꯔ ꯑꯃ ꯌꯥꯎꯔꯤ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯄꯥꯛ ꯁꯟꯅ ꯃꯥꯡꯍꯟꯈꯤꯕ ꯑꯗꯨꯗ ꯃꯤꯖꯣꯔꯥꯝꯒꯤ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤ ꯑꯣꯏꯔꯤꯕ ꯑꯥꯏꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛ ꯈꯛꯇꯗ ꯌꯨꯝ 38 ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯦ ꯁꯥꯎꯗꯔꯟ ꯃꯤꯖꯣꯔꯥꯝꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯁꯨꯡ ꯂꯦꯟꯁ꯭ꯂꯥꯏꯗꯅ ꯌꯨꯝ 38 ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯦ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯆꯔꯆ ꯍꯦꯜꯊ ꯁꯕ ꯁꯦꯟꯇꯔ ꯑꯪꯒꯟꯋꯥꯗꯤ ꯁꯦꯟꯇꯔ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯄꯕ꯭ꯂꯤꯛ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯁꯨ ꯌꯥꯎꯔꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯗ ꯂꯩꯔꯤꯕ CSOꯁꯤꯡ ꯑꯃꯅ ꯇꯧꯕꯗ ꯑꯃꯅ ꯌꯥꯎꯗꯕꯒꯤ ꯑꯆꯧꯕ ꯃꯃꯤ ꯑꯃ ꯇꯥꯔꯦ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯗ ꯂꯩꯕꯤꯔꯤꯕ CSOꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯕ ꯂꯤꯆꯤꯡꯗ ꯂꯨꯆꯤꯡꯕꯤꯌꯨ ꯂꯣꯏꯅꯅ ꯐꯝꯃꯨ ꯍꯥꯏꯔꯒ ꯐꯝꯕ ꯆꯠꯂꯨ ꯍꯥꯏꯔꯒ ꯆꯠꯄ ꯁ꯭ꯇꯦꯠ ꯑꯣꯊꯣꯔꯤꯇꯤ ꯐꯥꯎꯕ ꯐꯨꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯉꯝꯗ꯭ꯔꯕ ꯂꯩꯉꯥꯛ ꯑꯁꯤ ꯂꯩꯔꯒ ꯂꯩꯉꯥꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯐꯝ ꯊꯥꯗꯣꯛꯄꯤꯔꯣ ꯂꯩꯉꯥꯛ ꯃꯤꯌꯥꯝꯗ ꯁꯤꯟꯅꯕꯤꯔꯣ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯝꯃꯤꯇꯤ ꯅꯝꯕꯣꯜꯅ ꯁꯤꯟꯗꯨꯅ ꯀꯝꯃꯤꯇꯤ ꯑꯁꯤꯒꯤ ꯅꯝꯕꯣꯜꯗ ꯂꯩꯕ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ UPCꯒꯤ ꯃꯤꯗꯤꯌꯥ ꯑꯦꯟ ꯔꯤꯁꯔꯆꯀꯤ ꯀꯣ-ꯀꯟꯚꯦꯅꯔ ꯈꯣꯝꯗ꯭ꯔꯥꯝ ꯁꯨꯅꯤꯜꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯄꯗ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯇꯧꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯊꯥ ꯑꯁꯤꯒꯤ 3ꯗ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯑꯉꯥꯡ 2 ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯈꯤꯕ ꯃꯗꯨꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯒꯦꯜꯃꯣꯜꯗ ꯂꯩꯔꯤꯕ CRPFꯀꯤ ꯑꯥꯎꯠꯄꯣꯁꯇ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯆꯪꯕꯗ ꯅꯣꯡꯃꯩꯅ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗꯕ ꯂꯣꯏꯅꯅ ꯊꯥ ꯑꯁꯤꯒꯤ 19ꯗ TM ꯀꯁꯣꯝꯗ ꯑꯦꯝꯕꯨꯁ ꯇꯧꯔꯛꯄꯗ ꯃꯤꯑꯣꯏ 2 ꯂꯩꯈꯤꯗꯕ
ngasi fawba justice amata phangdri sikriba miyosing asigi justice phangnaba amadi thokliba irang asigi warosin puraknaba United Committee Nambolna lakliba me ahumda Nambol Sabal lekaidagi hawduna kondom popi lamkhai fawba miyamgi oiba rally ama soidana chatlagani rally asida United Committee Nambolga punna chatminariba kendra manga Nambol Oinam Konthokjam Wangoi amadi Nauria Club Maira Paibi Organization khudikmakna saruk yabiduna yumthong khudingdagi miyoi ani ani thokpiraktuna saruk yabiyu loinana rally asida changadaba transport financial amadi polamsing miyamna mateng pangbiyu hainasu phongdorakli Moirang lamkhaida huranduna purakhiba harbek chatruk adubu phakiba Maira Paibi imasing amadi nahasing adu Manipur government na maru oina agriculture department na akhanaba mana piduna ikai khumnaba utpi gadabani haina haumi loop front ki secretary general na khuyek piduna thadorokpa chirol mana phongdorakli chirol asina hai Bihar dagi Moirang phawba sanglaba kilometer 1330 asida lairiba security ki check post chamagi mathak karamna lalakhibano aduga amuk maudagi Moirang phawba kilometer 150 asida leiriba Manipur police ki check post mayam asi karamna lalakhibano aduga gari adubu thorakhiba amadi maduda yawrakpasing adu ILP pass pairakpara har huranduna purakhiba matamda sijinaba che changsing sijinarabra natraga sel piraga lakhibara haibadusu puthokpiduna Miyamda Khanganpham thoi loinana masida Home Department nasu matung amuk hanna thoktanaba akanba inquiry ama tawnaba fact finding committee ama sembagi mathau tai haina phongdokrakli chirol asina hai Kwakta Bazar da address oiba unauthorized dealer Agrotech Solutions na Bihar gi Krupcoin Technology Private Limited tagi huranduna purakhiba harsing asi kadaida sijinanabano masi Churachandpur romda puraga popi thanaba yongadoribara fariba polamsing mamal lupa lakh taruk muk asina kuki singda yonbada lupa lakh 13 di hena phangnabagidamak purakhibra haibadusu thigatpam thoi masibu farubagidamak police puning thogatpibagi mohut phaduna Maral siragadi matungda karamna miyamna mateng pangani mai chakpagi kanbasi fire brigade ki mathauni angang ama isingda tarasu rescue team gi mathauni huranba changlabasu police ki mathauni haina leiragadi maina tumna chakigani angang adu sini huranbadu chenkigani aduga mari lenaba rescue team laktringaida first aid haibasi miyamgi right ni masi government ki home department ki mateng pangbani haina logadabani haina su phongdorakli Hanna Lairamba US military ki khulai ayamba Tehran ga choknaba lalda sijinakiba maramna US ki khulai loisilaklabra haiba wafam thorakle America ki Operation Epic Fury ki maramda nainaduna lakiba Center for Strategic and International Studies ki report matung inna hai nakal ani ceasefire lauthokna khibana haujik maki oina khut thongnaba lepkhiba tarabasu lan haugalakpagi ahanba numit 38 ni gi manungda US ki leiramba missile ayamba sijinaba loikhre lan haugalakpada US na Tomahawk cruise missile Patriot air defense interceptor amadi atai Precision weaponsing Iran gi mayokta sijinaki hauzik phawbada US ki khulai tangkhai amarom hena sijinaramba yabagi oithokpa lei haina report asina phongdokli matam sangna Iran ga lan chongnaduna leirabadi US ki maikeida khulai watpagi khudong chadaba mayonarakpa yai anoba khulai paisinna honabada yamdrabada sahi amadagina sahi mari phawbagi matam changlaba yai haina panari